Echaona Kokta Khgut Hapnaraba Loumi Ngamisingda Tengbang Selgi Pibiyu haina All Manipur Agriculture Workers Union na fongdorakli. Tha asigi 18dagi thorakiba ising Echaona Thoubal, Kaksing, Bisnupur, Imphal East amasung Imphal West district ki manungda leiba laufamsing yauna ngayok farm kaya ising thumjinkhibadagi Kokta Khgut Hapnaraba Loumi Ngamisingna mayoknariba khudongchadabasing kokhannaba athubada akhannaba Tengbang Selgi Pibinaba All Manipur Agriculture Workers Union na state lengaki mityeng chingsilakli. Union asigi Cheryl amana hai ithai lokhong marang kaidabadagi kumginongdo tanglaga lau singu tawriba Ngamisingna wana hotnaduna sel changna lau panba haurubada loklamdaida ikanga manaba fibam natraga ising ichaw mayoknabadagi chakthok marang kaina puthokpa ngamlaktaba chahi mangarom farakle hairi handaki kharif lawrok asidasu nongi fibam yenglaga lau panba hauruba laufam kaya nong lepkhibaga laubuksing laikrak chatlakpadagi sel changna nauna lingba haururaba laufam kayasu handaki ising ichawna Pambi sing thumjinkhibadagi Thoubal, Kaksing, Bisnupur district amasung Imphal East Amadi Imphal West district ki Ngamisingna kumsigi oina chathok handaragani haibagi nungnangba poknari hairi khwaidagi maru oiribana Manipur gi Punjab kumbani haina launariba Kaksing district ki laufam hectare 2,545 rom ising thumjinkiba asini masina handak sahida natana mathangi sahidasu chaktang mathokhangani haibasi union ge achetpa thajabani ising Echaona laufam kaya mang takhankhibadagi Ngamisingna mayoknari khudongchadabasi haifam khangdrabani makhoi ayambadi chawraba bank loan lauduna ngayok farm tawjabasingni laibak laihau manglaklaba lau uba yaraktraba laufam kaya ngayok farm onthoktuna hingnaba hotnaribasingni makhoi gidi laufam amasung ngayok farm su mangba maramna state lengakna athubada khudaki Tengbang Selgi Pibinaba amasung lauruba loan gi senfam kokpinaba union na appeal tarakli Loinana Kaksing district ki DC na hagthengnana Ngamising amasung Ngamisingna mayoknariba khudongchadabasing kokhannaba lokhatlagliba khongthangbu thagatpa fongdorakpaga loinana Thoubal, Bisnupur amasung Imphal West ki deputy commissioner singnasu magi area manunggi Loumi amasung Ngamisingna mayoknariba khudongchadabasing kharada oirabasu kokhannaba athubada thabak paikhatpinaba appeal tarakli